कुकी एरिया है कुकी एरिया है मीन्स कई सर फौजी लेबनी यूनिफॉर्म नि कुकी एरिया है पोतो तसेंग नुआइते सुगुनुगी मिगी स्टेट फोर्स के पुलिस स्टेशन ममांग थोकिबा थौदो मधु अखोई फेक वीडियो नि का हाइबदुदी मधु नुआइते लिचत साजत अदुगी मतांगदा अखोइना दुम हारगसु लाकपा ngasi bauta state center amasung state na kaisu tawdaba aduga khoi state sarkar da sumamang da gi hajarapa matamda e hai khre tawgre haraga change tawthoknarani border ga adugi atai force laga du semdok semjin tawnarani haraga su ngasi bau tawdaba aduga Assam rifle na di taseng na kuki gi lambi se taseng na mateng pangai habdi huji ge ngo khoi suna kanda tampak lom da khoi di mai kai mari pura thingaga leiba imphal gi sigi area sida ngai sel abani aduga moi di ason wangmada chingkhong wangmada moi di sem lambi semaga kangpopi kari kra loi chatpa yare chochampu de kangpopi chatpa ya lambi semaga leire akhoi di ngasi yengu jiri da awaba tabudo mama sing da chatke haraga su lair ba leita banga tanina kari gumbi umta upai leita leire kai no habdi lam makha gi lambi duna chatpa ya bo ragadi kai no kha tawgado posu leite flight te kai da chatpa habdu su khoi gi matik chaba pot oidabanina haidana dumaina dum leiraba aduga Assam rifle sina nan ngarang makta su dg naga tholaiba pot akhoi gi kanoni mof ni aduni ka haba pot du yam reasonable oide maramdi handak more da January thada thokiba thodo akhoi gi state for state ki police officer sidana adudagi aduda sifoi ani sidana khotna tawdana mayam ama victims ugrabani kukina moi masagi gari mamang makta da bokda khamjan khotsan dana tawro potuda rang dg naga haira pawafam madu yamna khoi taseng na harbada sir madu khoi sorry ni madu ki poto taseng na reasonable oide one sided to thabak to mong adum mali rang gi wahi wata dusu aduga sir na habi matamda akhoi gi kuki area haba means kai no sir di fauji da lebani uniform ni kuki area haba poto taseng na nuaite adu sokpudi Manipur state ta akhoi ni equivalent thabak to wi haba wahi do habi gadam ni adu ri area se taseng na Assam rifle na khaidok pirabra taseng na Assam rifle na niyom chum na thabak to tar ga ji buffer zone haidana maitai amasung kuki changba yanadana leiba pose sarone nutrient da leibo tar ga di leiriba potse buffer zone thamoi ke doi tham doina khoi leiri sini ching da so khoi lei tam da so khoi le khoi na loi ma noi noi gi na pham da hanjalan ba hojiti normal si da leigadam ni haidana adugum step ama su local po ude changba yaro state force bok da changba yaro sugunu gi migi state force ki police station mamang da thoki ba thokdo madu akhoi fake video ni ka haibadu di madu nuaite aduna maram oiraga handa akhoi na mama sing da phammi ba se haji assembly date 31st te gi hodoi state assembly aduga huji huji su parliament su phammi bani na ani maksida hoji ki oirei Assam rifle ki pot se resolution aba loba thabak tawragana equivalent tawbiu natragana akhoi Manipur state sidagi Assam rifle tanthokpa haiba pot sigi mi famne ngasi famisi